पाउसरे यमपम इबमर इब पाउ खरा अपडेट तौजरे पेट्रोल डीजल की ममल पैसा मरफू की मथक हेंगत्रे रशिया अमसुंग यूक्रेन की मरक्त थोकलिप लंजाउ असिना ओहलकवा खुदोंग चाथबा अमसुंग मालेम की कैथेल द सुंदोक्ट्रिबा थाउ की ममल वांखलकपन मरम ओरगा लाइबाग असिदसु पेट्रोलियम प्रोडक्ट सिंग की ममल जिरी जिरी वांखलकले ngarang amasung ngasi manipur da petrol ki mamal liter amada lupa chamaga sumna ama paisa ni foga mapan pikiba do hayeng impal da juan ga doriba asidadi liter amada lupa chamaga sumna ani paisa kuntra ga tare duwairaga ne diesel liter da nabin ini lupa marfumaga paisa parfuga ni thoi paramba do hayeng ayuk pung taruk tagi di lupa marfuga taruk paisa umfuga mari ta yolaga ne domestic LPG ki mamal su lupa yang kai hangat krabane maka tarakpa atopa pau amadana Kashmir की मतंग द ngang wathong marak da Chinese minister Delhi da thonglaraba yare China की foreign minister Wang Yi Delhi da ngasi thonglaraba yare pausing की matung ina mahakna foreign minister S Joysankar amasung national security advisor Ajit Doval ga hayang onagani masi sahi ani hen bagi marung da India da han ba awang ba thaki Chinese khongsa da ma oiragani Delhi khongsa da si Mr Yi ki kha Asia khongsa ki saruka mare Pakistan da pangthokba thoram amada China ki minister atuna wangang khibada Kashmir ki matang da mathau ta dana phongdo khiba du India na yakhidaba atu ki hek nongan pada magi khongsat adu lakli bane Union territory Jammu and Kashmir ki mari lena hiram sing chap chan India ki manung hiram sing ne China jauna atai lebak sing badu ki matang da wangang na bagi maram leite India na makhoi ki manung ki bothok sing public judgment amada tawde habasi makhoi na khanga dabani ana foreign ministry ki wangang loi arindam baksin Chinese foreign minister ki warol adu ki matang da hanglakhiba wang sing ki pakhom da ngarang pawi sing da haike Pakistan da Organization of Islamic Cooperation OIC da awdopa ki mahake warol pi da minister wang yi na Kashmir ki matang da wangang khibane aikoi Islamic maruk ki amrong ki kholau sing adu Kashmir ki matang da aikoi ngasi amuka na tari amasung China na bakoi ki chap mana ba asa adu saruk yari haina mangna haike Mr Wang nagasi Afghanistan da thongkre amasung Islamic embrace do sing ba sing wari sana kre aina Bagok thong pa Taliban government official lamana haike Extend range BrahMos missile sagengre Indian Armed Force ki Andaman and Nicobar command ngarang BrahMos supersonic extend range surface to surface cruise missile gi maifak pa sang kafa mapang thokre supersonic haibadi ayang bakhongjin adu khonjin gi ayang badagi heli haibani BrahMos missile adu hanadi medium range wairami adu long range advanced oiba maung asisu adak ta kaptan maifak na changyangre Indiana anova plane listing ani jani hena mathau taragani Airbus Aviation market da fagalakliva asina marum oituna Indiana mathang sahi kun hian bada anova plane listing ani chani tara mathau tarakani han Airbus ki senior official amana ngasi phongdokre mathau tarakadoriva anova aircraft singatu anova apikpa plane listing amaga sadar ompodra amaso medium amaso achobi aircraft ni fu warabai yai ani Airbus ki India amaso South Asia gi airline marketing gi makok brand McFred ni haye Masigaloy na lising ani suk na nifu fabuda India na ahian ba pilot lising kuntraga mari amaso technician lising nifu ga mathaw tagani ana sumhana makata na phongdoke India da mathang sahi kungi manung da passenger traffic asi sada 6.2 da sakolak pa yai ana Hyderabad da bawmising ona ba amada mangna haike sana bagi paw amada Asian Cup qualifier gi camp April kun mari da gi hawragani international friendly ahum sana ga dawre Sayesi ki jun nifan dagi Kolkata da fang thok katarbe Asian Cup qualifier aroiver round ki mark winner Indian football team na Indian football team na April kun mari dagi hawraga sel taruki wa national camp pang thok lagane Indian qualifier asigi group D da jun nifan dagi taraga mari for Kolkata gi Salt Lake Stadium da sana ga matching the Hong Kong Afghanistan amasung Cambodia ka thena gare qualifier asigi group 6 ki winner sing amasung group sing asi dagi ani suba mafam kan ba khwai dagi fawa team mangana Lising ani kulum doida China da pangthok da Asian Cup ki mafam kan gadabane Russian phosphorus bomb sing sinarakre aina Zelensky na neto da phongdokre Ukraine ki president Volodymyr Zelensky na magi lewak ta Russia na andarak patha ama sujilakhi baga atheng balai taba military tank bang pidura kifta matheng paknar banga si neto da afil tawre aihoi ki miam amsung city sing kanna ba Ukraine na atheng basing jaw taba military tank bang mathau tai aihoi ki mathak ta atheng basing jaw na Russia na mafung phawa Makoi khulai sin narakliba aduga chap mana ba mongda military tank bang pinaraba mara video lingi khudang da neto losing basing da haike Hausu pa pada isa ngak thok na ba equipment pirakhiba du kitamba Western Military Alliance ki member sing adu bo thagat bagaloi na bang attack tong na khulai sing ki damak su apel tawke nakoi ki plan sing adu loina ba ki chada amakhak ekoi da pibe yai nakoi ki tank sing ki chada ama pibe yai haike Ukraine President Zelensky na Russia da
phosphorus weapon sing abadi oxygen ka thengnabada mai hoba powder ma sai tholaga sathi na mai jak pathogan ba khulai ado sinaba ki sumaran sikre ngase yuk phosphorus bomb sing sinakre amukana al sing hat kre amukana angang sing hat kre ana challenge sing hat ke Russia ki attack sing dagi Russian occupation dagi bakhoina mathau da ba khulai puramak adu aikhoina piduna alliance asina Ukraine yan chingbo si badagi amukana thingba ngamgani ana mang hai ke Zelensky ngase sakul sin mita Sweden ki lawmakers sing da suwangang ke Karigamba Ukraine na khang panga baktraba amasung aikoi isamung aktok pangamdrabadi madu Russia ki jumlo na pa punamak haujik tagi hauna khodong thibata taragani haina haivani ana video link da pipa ma ki warola ma dai ke lesinga bagasapan kuntraga mapan ki matung tagi ahan boina lan thok lebale ba kamada Sweden na kulai fi kan ana yar khiba matung da Zelensky na Sweden ba thagat ke NATO ki member amana taba amasung official oina su military ki oina nan airline over Stockholm na ngasi sakol sinmit magdada anti-tank launcher desing mga amakasu Ukraine da piragani ana lang thokre Russia na landara kiva adugi matung dagi NATO membership point na bigi sagot pa do Sweden da khena kankalakre adu prime minister Magdalena Andersson na aujik phawda wafam adu yadri alliance ki kudong tinang websing adu da yaksin bana awang thang ba Europe fu tang tu laita badagi thogai gani ana mana ke Maragasida Russia ki mayukta thengnana ba Ukraine da UK na misal lising taruka masung sen ki tengbang oina dollar million kuntra gom doi euro million kuntra thar kani an ngarang atheng ba British Prime Minister Boris Johnson na phangdokre masida natna Germany na su Russia na landarak ba du ingtho ki ba mating oina ba Ukraine da ahin po ina anti tank weapon lising ani thar kani an parliamentary likhun apana ngarang AFP da phangdokre Germany army Bundeswehr dagi anti tank weapon lising ama amasung Stranger type ki lekha dagi nung takta kafa missile launcher sama so Ukraine forcing na ana na phang khabane pigani wasa ki stellar surface to air missile lisingani started ki manung dagi jamanga rom de Germany na pi khabane nagalam rom da Russia na US diplomat sing tan dokre New ta leiba United Nations da Moscow ki mihut taragani thu lok thong na ba Washington ki kongtang adu ki ramak laman khumbo na Russia na US diplomat sing su tan dokle na karang Russia na phang dokre Persona dan greater analog thok na ba American diplomat singles aduga loina na cherol ama Mars kulum da Ministry of Foreign Affairs ta kawat kiwa American diplomatic mission aduge mako ka du da khusin nakre aina statement amada ministry adun haike Moscow ki wari pasin New York ta leifa United Nations da Russian diplomat sing po Washington na tan thok lakiwa adugi pakum da lok ki wari ni aina lekula dun haike US ki nakana tu da asit pa notice pikre madudi Russia ki makte United States na sa tharakwa yang thina pa kita ba kudem asit pa amsung chana pa pakum ma thengna gani abase kangan kre an statement adu na makata ke ari bida content sing asig mar wai pa pau khara asig pa pau dam jari ba mani blogger news YouTube channel ma de Facebook page asitagi yang biri pa punam pa thaga jari channel sen adom da kana badi subscribe to video subscribe to bir moloina like and share to su ka wi kan punam pa po amakhana thaga jari